Nonne district ki manung channa leiriba marangchingda handak ching ningkhairakpadagi meeoi kayagi punsi mangkiba asigi daite punamak North Eastern Frontier Railways na pugadabani makhoina thousadabadagi thodok asi thokhibani haina Social Activist Majabung Gangmei na maral sirakle marangchinggi thodok thokpa maduga marang nungthil paumi singa unaba amada mafam maduge horakhiba Social Activist Majabung Gangmei na haikibada Pumza lisingani tara hundoi amade lisingani tara tareta Geological Survey of India haibade GSI nama famasi anirak survey to bolaikre survey dugi report ki matung inna hairiba marangching asida railway substation ama oibagi physical oiba mafam nate haina phongdokhiba laikre masigi mathakta mamang thada chukhiba akanba nongna maram oiduna marangchinggi chingmai adudagi ising chenthaba horpadage North Eastern Frontier Railway na silongdagi GSI gi mihut sing laktuna yengsilhanke GSI kangbu aduna June kunmapanda mafamasi khudong thiningai oi mafamasi thadoktuna mipum khudingmak hongdokhinaba wafam thamkiba laikre GSI na hana hairiba mafamasi khudong thiningai oi haina hairaba fawbada North Eastern Frontier Railway na thousadana leithoklubadagi hairiba khudong thiba asi thokhibane Railway Ministry na thodok asigi daita pufam thoi haina Majabung na makhata khe responsible fix tawi aduga makhoina adugumba project chawba ama paikhallaga yamna thousadana neglect oiba kamaina si kindarakani kram doguni haibosi moina section laudobagi information leina information do share tawdabagi masigi thodok si thokpani aduna masida thokba afa phadaba data loinamak se railway ministry lofam thoi haina isum thamningi aduga loinana asigi matang sida ikui kuidina mamangda Manipur ke IRV kangbu na lairambani ikui kuidina tiega sinabada ngairi bani aduda moisi laibak thibadi ki moisi mi yam siaugre aduga local gi manga khata siaure Manipur macha di si manga da ngaire masigi thodok si Manipur macha sing lairingai da thokram mataraga di railway office na handigi mai hograni karigi sigumba official oiba information lairaga share tawdana lotsallaga thambada sumba landslide si thokhallaga asi ana thokhalibno haibada adu mai hauradamne moigi office se adu laibak thiba ama thokhiba matamda asi leikhidaba mayam gisu ai thawai nungai jade aduga hojik recover tawnangai su manga wali state government nasu kanna tawhori masida aduga masigi matang dasu village authority nasu railway ministry da state government dasu memorandum ani tang 13 da submit tawkhiba leirabani moigi demand point ga loinana adugi moigi demand point charter of demand mayam judi aina adu moi authority sing digi kari no haibu judi